Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Manipur COVID-19 positive oibigi apunma masing lakh ama yaugadaba khajita ngaisilakle Laibak asigi oina COVID-19 digi naba pharpagi chang chada marpudra tare dasmik ahum taruk yaure amasung Tokyo Olympic ki nupagi hockey semi final da hayeng Bharat ka Belgium ga Australia ga Germany ga chanargani medal terida China na sanagi kunmari phangduna khwaigi makokta leiri Sarkar की फैसिलिटी सिंग दा सही तरह निपांगी मतकी मियोई सिंग दा COVID-19 की वैक्सीन लेम ना कापगी कैंपेन लाइबाक सिनबा थुंगबदा चथरिबना नाहा ओइबा सिंग ना वैक्सीन असि कापथोकनबा अमदी अतै मियोई सिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीबा लेरिबना मियामना सेक्शनबा वाटपगी थौंग सिंग तोकपीदुना यारिबा मखै युमदगी चथोक्तना लेबियु तंगाई फदना चथोक्लबदी फेस मास्क उपियु पुत्तरु की सोशल डिस्टेंसिंग थंबियु माइ मिट अमदी खुदसा तोइना हामदोक्तुना तरु तनाना थंबियु कोविड का मरी लेनबा ई पाउसिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंग 011-239-78046 अमसुंग 1075 नि अदुगा राज्यगी हेल्पलाइन नंबर ना 0385-2411-668 अमसुंग 1800-345-3818 नि हौजिंग मपुंग ओइबा पाउ Laibak sinba thungbada chathariba COVID-19 ki tika kapagi thabak Manipur da su mapung phana chathari Raija sida hojik phawbada mioi lakh 13 lising kulumdoi changa yankhai nipan punna COVID ki tika kapkre masigi manungda mioi lakh 13 lising tara chahum tara nipana ahanba dose amasung mioi lakh ani lising tara humdoi chani nifuna ani suba dose ki tika kapkre Raija sida ngarang mioi samapan yankhai tare COVID tegi naba phaduna discharge toki masi tharaga hojik phawbada discharge toki ba apun masing lising nifu tare chahum humpu sure naba phabagi changna sada marfu tare dasmik mapan marini hariba matamasa nauna positive oiba mioi chanipan kunthra nitoi thengna ki bagaloina apunba positive case lising marfudra mapan chahum kunthra matoi sure hojik active case lising tara chamri sukna manga leiri मियोई तरा नौना लेखिदबा लोइना हौजिक फावबदा लेखिदबा अपन मसिंग लिसिंग अमा चंगा हुंफु तरुक सुरे ngarang नौना सैंपल लिसिंग मंगा चतुक टेस्ट तौखिबा लोइना हौजिक फावबदा टेस्ट तौखिबा अपन बा सैंपल लाख तरा लिसिंग मरफुद्रा निथोई चंगा निफु सुरे जिरीबाम जिला की बोरोबेकरा सीडी ब्लॉक की मनुंग चनबा जाकुराधोर ग्राम पंचायत कोविड वैक्सीन चादा सामा कापा अहानबा ग्राम पंचायत ओरे District Administration, District Health Society, Jakuradhor Gram Panchayat COVID Task Force nangarang punna sinduna Rajiv Bhavan da pangtopa thoram amada wafam asi District Immunization Officer na laktokibani. Gram Panchayat asigi apunba mioi lising ahum subna yangkai mari tika kapki. None Battalion Assam Rifles nangarang paktak na uthabagi thoram ama pangtokre lunan ba prithibi amasung asang ba prithibi haiba pandam da pangtokpa uthabagi thoram adugi saruk ama oina None, Scotland, Tupul, Haukchong, Awangkul, Khongsang amasung nungbagi mapamsing uthaki. Raja Sarkar ki makha laiba Sarkar ki higher secondary school sing the class 11 the online mingchan ba yaragani. Education SK Director L. Nandakumar na thokpa cherola madahai online registration official website www.manipureducation.gov.in da natraga www.class11registration.com da yagani registration fee loroi amadi admission test upang tholoi hairi internet ki khutong chaba leitaba mafam singi oina admission form manak nakpa ZEO office sing dagi phangani amasung madu August 9 phawgi manungda submit tawgodabani hairi Tabiriba Pawasi Akasbani Imphal Degini. Laibagasta COVID-19 degi naba parapagi chang sada marfudra tare dasmik ahum toruk yaure haujuk phawbada mioi koti ahum lakh nipan hena license asigi naba pakre aduga mioi lising kunthra mapan hena haukiba pung konmarida COVID license degi naba paki hariba matamasta COVID ki anoba case lising nifu mathoi chanipan kunthra mathoi thenaki laibagasta haujik active case lakh mari lising tara hena leiri nomagi positive oibagi chang sada ani dasmik ahum mari da leiri hariba matamasta license asigi mioi changwan nifu mathoi siki
Hauzik Pawbada Miyoi Koti Nifu Taret Lak Ani Hena Covid Ki Tika Kapkre Haksel Mantraloy Hai Haukiba Pung Kunmarida vaccine dose Lak Humfu Hena Kapki Sarkar Hairi Raja Sing Amasung Union Territory Sing Amadi Private Hospital Sing da Hauzik Season Adaba Covid vaccine dose Koti Ahum Hena Lady Mantraloy Hai Hauzik Pawbada Puna dose Koti Nifumapan Lak Nifumapan Hena Raja Amasung Union Territory Sing da Pikre Tokyo Olympic ki nupagi hockey semi-final hayeng Bharat ka Belgium ga amasung Australia ga German ga thengnargani ngarang sanaki ba quarter final match da Bharat na Great Britain bo pansil ahum amada thoikibani chahi nifu gi matung da Bharat na Olympic ki nupagi hockey semi-final changduna nauna itihas semle pool A da Bharat na match manga sanabada match mari thoiduna ani suba mafam kanki ngarang sanaki ba atopa quarter final match sing da Belgium na Spain bu pansil ahum amada Germany na Argentina bu pansil ahum amada amasung Australia na Netherlands bu pansil manga ani da thoikibani Nupigi hockey quarter final match amada ngasi Bharat ka Australia ga sanagani ngarang sanakiba match amada Bharat na South Africa bu pansil mari ahum da thoiki Badminton Sanaroi PV Sindhu Olympics da takaman ani loba Bharat ki ahanba Sanaroi oire ngarang nupigi badminton singles da Sindhu na China gi He Bingjao bu state threat da thoikibani Games asigi medal tally da China na sanagi kunmari lupagi taramari senjengi tarahumdoi punna takamani yangkai matoi pangduna khwaigi makokte lairi America na sanagi kun lupagi kulumdoi amasung senjengi tarataruk pangduna punna yangkai mapan pangduna ani subada amasung Japan na sanagi tarataret lupagi manga amasung senjengi mapan punna takaman kuntra matoi pangduna ahum subada lairi Bharat na lupagi ama senjengi ama punna takaman ani pangduna yangkai mapan subada lairi Imphal ngasi pong pausi singi maroi pauk singi dama hauzik Maibam Dwijamani laire Dwijamani Thagasari Rajesh Congress ki hanagi lusingba Govindas Konthaujam BJP de yaukiba Manipur da COVID-19 gi hauzik oiriba phibam amadi awang nungpok Raja singi ngamkhai paring satellite imaging tawduna ongadori haiba pawna Imphal ngasi phongba pause singi maroiba pawaina phongdari Govindas na BJP de yaurakpada taramna okre minister Wahengadori haiba paw Huyelan Pauda banner headline tawduna phongli Congress ki hanagi lusingba Govindas Konthaujam BJP de yaukre Congress tagi MLA kharasu BJP de lakhigani haiba si minister gi wafam narol gi thodangda banner headline tawri Govindas BJP de yaukre Congress MLA kharasu sanglakhigani haiba paw People's Chronicle da banner headline tawduna phongli English ingani kunithoi gi mikhal da absolute majority phangna bo honagani haiba Sri Govindas ki wafam pongnafam da ahanba headline tawri Mikhal pangthokadaba tha kharegi mangoinena Govindas BJP de yaukre Congress MLA kharasu lakhigani haiba si minister na phongdokiba wafam Sangai Express English da ahanba headline tawduna phongli pawsi asimaki Manipuri edition da su ahanba headline tawri BJP lokta kai ani kunba haurabani haiba MPCC gi interim president N Loken na phongdokiba wafam Sanalibakta ani suba headline tawri Govindas Sankhiba BJP gi kankada lin sangba haurabani haiba N Loken phongdokiba atopo wafam amasu Excel Express ta ani suba headline tawri Govindas Konthaujam yaukhiba kankada lin sangba gumbani BJP leingak muthanaba Congress na thaurang paikhali haibasuna ireiba ki ahanba headline oiri Positive oibasu sibasu hanthaki phagatpane hengatkhi tarasi sanipan kunthani thoi positive oiki haiba paw Sangai Express Manipuri da ani suba headline tawduna phongli Positive oiba miyoi tara laikhidre sanipan kunthani thoi positive oire haiba paw Sana leipa ki ahanba lamai da phongli pawasi atai pawse singi ahanba lamai da su phongli Awang nungpok Raja singi ngamkhai paring satellite imaging season aduna ongadori haiba paw Imphal Free Press da ahanba headline tawduna phongli pawasi pawnapham da su ani suba headline tawri ngasigi pawse singda phungariba atai pawsingdi khangba tabani yumda siang thilakhidre wan ge su phangdre Sanalibak mathangi mikhalda N Biren CM gi candidate oiragani narol ge thodang Police officer gi yumda bomb attack da loinabi amasung masanupa sogle Imphal Free Press CM gi COVID scheme gi tengbang tasengna lairabada pigi hairabadi matam khara sangdok piu haiba Congress ki AK Mirabai na phongdoki bu wafam pongnapham gi ahanba lamai da phongli Rajesh Thagasari Dwijamani Loisilapada COVID-19 digi ngakthoknaba face mask upa putaruk lapna leiba kutsa amadi maimi taru tanana thamba haiba achamba thawong ahumasi ngakna chapinaba amuka hana ningsingjari aroibada maroiba paw amuk
Manipur COVID-19 positive oibagi apunma masing lakh ama yogodaba khajikta ngaisilakle lebaga sigi oina COVID-19 egi naba pharapagi chang chada 43.3 yaure amasung Tokyo Olympic in nupagi hockey semi final da hayeng Bharat ka Belgium ga Australia ga German ga sanargani medal tally da China na sanagi kunmari phangduna khwaigi makokta lairi paw loijare